ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯀꯩꯅꯣ ꯃꯐꯝ ꯑꯍꯨꯝꯅꯦꯕ ꯁꯤ ꯆꯠꯂꯤꯁꯦꯀꯣ ꯃꯐꯝ ꯑꯅꯤꯃꯛꯇꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯝꯇ ꯌꯥꯗꯦꯕ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯄ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣꯁꯦ ꯃꯍꯥꯕꯂꯤꯗ ꯅꯠꯇꯅ ꯑꯇꯩ ꯃꯐꯝꯗ ꯀꯩꯅꯣ ꯌꯣꯡꯁꯦ ꯐꯨꯜ ꯂꯩꯇꯕꯁꯦ ꯑꯁꯤꯗ ꯃꯆꯥ ꯑꯃ ꯂꯩꯕ ꯂꯩꯖꯣ ꯌꯥꯝ ꯊꯤꯅ ꯉꯛꯑꯦ ꯍꯥꯏꯕ ꯁꯤꯗ ꯐꯪꯉꯤꯕ ꯀꯩꯅꯣꯈꯩꯁꯦ ꯌꯣꯡꯈꯩꯁꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯁꯤꯅꯗꯤ ꯑꯅꯤꯁꯨꯕ ꯈꯛꯇꯅꯦꯕ ꯑꯩ ꯁꯤ ꯆꯠꯂꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯐꯖꯅ ꯑꯣꯜꯂꯝꯃꯦ ꯁꯤꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩꯅꯣ ꯁꯤꯗ ꯎꯔꯤꯕ ꯃꯐꯝ ꯀꯩꯅꯣ ꯏꯄꯥ ꯀꯩꯅꯣ ꯄꯔꯕꯨꯈꯩꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗ ꯁꯤꯗ ꯂꯩꯕ ꯅꯠꯇꯅ ꯑꯇꯩ ꯂꯩꯕ ꯃꯐꯝꯗ ꯑꯝꯇ ꯎꯕ ꯐꯪꯗꯦꯕ ꯑꯗꯨꯃꯨꯜꯂꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯝꯄꯜ ꯍꯨꯟꯗꯣꯛꯑꯝꯃꯤ ꯈꯪꯗꯦ ꯌꯥꯝ ꯊꯤꯅ ꯑꯣꯜꯂꯦ ꯀꯩꯅꯣꯗ ꯑꯩꯗꯤ ꯁꯤꯒꯁꯦ ꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕ ꯈꯛꯇꯅꯦ ꯍꯣꯏ ꯂꯥꯛꯏꯁꯦ ꯃꯃꯥꯡ ꯑꯩꯅ ꯂꯥꯛꯄꯗꯨꯗꯤ ꯁꯤꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯁꯤꯗꯗꯤ ꯌꯥꯝ ꯄꯤꯔꯦ ꯆꯍꯤ 10 ꯐꯥꯗ꯭ꯔꯤꯕ ꯗꯨꯀꯥꯟ ꯂꯥꯛꯄꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯑꯗꯣ ꯌꯣꯡ ꯀꯩꯈꯤꯁꯤꯗ ꯀꯤꯕ ꯑꯃ ꯐꯥꯎꯋꯦ ꯌꯥꯝ ꯊꯤꯅ ꯑꯣꯜꯂꯝꯃꯦ ꯍꯥꯏꯕ ꯈꯔ ꯑꯗꯨꯝ ꯑꯣꯜꯂꯝꯃꯦ ꯀ ꯃꯒꯥ ꯇꯥꯔꯦꯕ ꯃꯁꯤꯗ ꯔꯦꯠ ꯁ꯭ꯋꯤꯞ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯥꯁꯦ ꯈꯔ ꯏꯒꯣ ꯂꯩꯖꯩꯑꯕꯀꯣ ꯑꯗꯨꯗꯨꯅ ꯄꯔꯕꯨꯅ ꯌꯥꯗꯗꯅ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯤꯗ ꯃꯥꯏ ꯁ꯭ꯋꯤꯞꯁꯤꯒꯤ ꯕꯦꯛ ꯀꯩꯅꯣ ꯁꯥꯏꯠ ꯄꯦꯅꯦꯜ ꯑꯃ ꯕ꯭ꯂꯦꯛ ꯍꯥꯞꯄꯁꯦ ꯑꯁꯤꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦꯕ ꯃꯁꯥ ꯑꯩꯈꯣꯏꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯈꯨꯝꯖꯟꯅꯗꯕꯤ ꯂꯩ ꯑꯗꯣ ꯏꯒꯣ ꯂꯩꯔꯦ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯀꯣ ꯍꯥꯏꯗꯤ ꯌꯦꯡꯉꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯌꯥꯝꯕꯁꯤ ꯀꯩꯅꯣ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯑꯩꯒꯤ ꯋꯥ ꯉꯥꯡꯕꯗ ꯂꯣꯟ ꯁꯨꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯂꯣꯟ ꯁꯨꯗꯕꯁꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯋꯥ ꯉꯥꯡꯕꯗ ꯐꯥꯖꯤꯟꯕꯒꯨꯝꯕ ꯑꯗꯨꯒ ꯂꯩꯁꯦ ꯀꯩꯅꯣ ꯂꯩ ꯐꯥꯏꯉꯩ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯗꯣ ꯑꯩꯒꯤꯗꯤ ꯄꯨꯔꯥ ꯃꯇꯣꯟꯗꯩ ꯐꯥꯏꯕ ꯃꯤ ꯈꯔꯗꯤ ꯑꯅꯝꯕꯅꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯆꯠꯊꯔꯒ ꯐꯥꯕꯅꯦꯕ ꯑꯩꯒꯤꯗꯤ ꯃꯇꯣꯟꯗ ꯗꯥꯏꯔꯦꯛ ꯐꯥꯔꯦ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯀꯌꯥ ꯀꯟꯅ ꯁꯨꯕ ꯉꯝꯗꯦꯕ ꯀꯔꯝꯕꯅꯣ ꯅꯪꯉꯝꯃꯣꯏ ꯍꯜꯂꯒꯦ ꯌꯨꯝꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯕ ꯃꯇꯥꯡ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯅꯝꯕꯁꯦ ꯀꯟꯅ ꯐꯪꯗꯦꯕꯀꯣ ꯑꯗꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯂꯣꯏꯁꯤꯟꯅꯔꯒꯦ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ